pau Miam Yaifanabaki Damakta Chathariba Eviction Drive Asida Mayum Makai Monkey Gadori Haina Lemakung Mapagi Kunjasing na Wakalatli Miam Nagi Senkai Tungkai Taubada Generamba Manipur Police ki Constable Ama Thabaktagi suspend Taukre Atopa Taudok Amadana WY Tablet KG Ahunga Gram Chani Fagat Pagam Kre The Wire ki founding editor Siddharth Varadaranjan Amadi senior journalist Karan Thapar Anibu Guwahati Police na sedition charge ta sumon Taukre Amadi Manipur ki Chanura Sarangthem Nirupamana Miss Universe India Lisbingani Kungamanga gi Miss Popular Award Fangbang Amkibaga Loinana 4th Runners Up title Fangduna Lamdam Asigi Mai Purakre Krimzari ISCOM News Ming Tabiri Pupumna Makputaram Okchuri Miam the Pizarvi Pau Pizarvi A Haripra Nong Tumbamni Hozik Pau Pachakaina Pizari Manipur Lingak na Lambi Paktok Nabal Lokalakpa Kongtang Sing Miam gi Yaifana Bagi Damaktani Adubu Kongtang Asina Lamlai Isigi Manung Chan na Leiba Lemakong Mapal Kulgi Oina Kul Asigi Apunba Yumthong gi Saruk Humthokpagi Manungda Saruk Amagumbadi Masina Chawna Saiting Piduna Mayu Maiki Leitaba Imung Manung Sing Ohelakadauri Lengak na Lambi Paktokpa Asigi Matangda Leimakong Mapalgi Kunja Imung Khatara Ahan Bagi Oine Imphal is Disida Makoibu Mafam Chaba Mafam Ama Natraga Hauzik Leiba Mafam Asida Chab Chaba Patapi Biduna Lehen Binaba Waka Chirol Pisinki Hiram Asigi Matangda Ngasi Imphal East ki Lamlai Asigi Manung Chan na Leiriba Lemakong Mapalda Masagi Lam gi Pata Leja Haudraba Miyoi Singi Oiba Paugi Mifam Ama Pangtokhi Ngasi Mifam Aduda Saruk Yakiba RPI Atwale Manipur State Unit ki Vice President Su Oriba Sapam Kanglai Pala Fongdokhibada Hauzik Lemakong Mapal Kul Asida Malemgi Ani Suba Lanjauda Lanjanaratuna Mafam Asida Leirakpa Miyoi Kaya Amasu Yauri Masagi Chahi Marifu Mapan Suraba Miyoi Ama Yauna Atai Ahal Oiraba Kunja Kaya Su Leiri Laibak Thibadi Lamnai AC Asi Lairaba Amadi Manipur gi Oina Khwaidigi Semit Londa Amadi Larik Laisuda Sothaba Mafam Oibana Lamzing Binaba Leitabagi Makoida Leinariba Lamsing Asigi Pata Ama Fauba Pahaudabani Lamlai Asida MLA Kaya Hokre Minister Kaya Leiramle Adubu Magi Mi Khaktama Khalaga Thabak Hapa Magi Mi Nataba Singdi Chumnagi Old Age Pension Fauba Hapidana Ahal Oina Laikidaba Kaya Yaukre Asigumba Icha Micha Yonglei Melei Naiba Pukchel Pikpa Thawung Sing Asina Maram Oiraga Hauzik Leimakong Mapa Kul Asidamak Asi Khaktada Natana Atopa Pata Paidaba Haibadi Masana Lazariba Low Inkolgi Allotment Paidaba Kul Kras Lady Housing Manipurgi Mafam Sin Batung Eviction Chatharakpagi Lemikong Mapal Kulgi Kunjasingi Awaba Yenglaba Matung Mafam Karada Tigatjarubada Imphal West ki Mafam Karadadi Makoigi MLA na Chenbiraga Allotment Piramba Tengnarakpa Leire Lemakong Mapal Kul Asi Anoba Kul Amanate Ariba Kulni Adubu Kunjasing na Lairba Ama Uruba Amadi Larik Laisugi Mapal Mangal Watpa Tungda Kari Oirakani Kangdabana Masagi Yungi Pata Fauba Taramdabani Hiram Asigi Matang Dangarang DC Imphal East Chirol Ama Pisinba Aduga Wakachariba Imung Sing Asina Kuri Naufam Tarakiba Mafam Sing Asida Manipur Land Revenue and Land Reform Act 1960 Section 14 gi Makhada Pata PBU Karigumba Lemakong Mapal Kunja Sing na Lerakliba Lam Sing Asi Lengak na Lambi Paktokpagi Damakta Miyamdagi Yaifana Basidin Naragani Harabasu Miyamgi Damakta Yum Kai Hongbada Akaiba Leite Adubu Miyoi Banina Uchek Wayagum Paraga Laibadi Yadabanina Manipur Lengak na Manipur Land Revenue and Land Reforms Act 1960 na Ayaba Piriba Land Allotment Ama PBU Haijabani Lemakong Mapagi Kunja Sing na Thamzariba Wafam Si
Lengakna Manipurgi tungan-tunganba mafamsingda allotment pibiduna lagliba adugi manungda lamlai ACgisu minungsi yengbiduna sinbiyu haina appeal tawraki. Manaugi magsatabam ai silveri pase sirapo pane matam kuire aduna sarkar lam ghare pibiu Manaugi magsatabam ai silveri pase sirapo pane matam kuire aduna sarkar lam ghare pibiu ai thangjamudu mongol lemkhong palka ai si sidar lei si ai gi ipabawda sei marifu sorkanda legidabani mafam sidai da lerakpadagi ada ai isaje hoji sei humfuga nithoi humdoi surabani ai sorangna akoina leirei si sei chamukki maya leirabani hasidai leirei adubu akoi mari leinaba kayada koi patagi yamna chenjarami adubu amata kanaba phangide akoi je hoji sarkar na eviction tawni haibani na akoi je lam leite lam pibiu amadi patana singba pibiu pata amata pairam daba aduna maram warkanda hojik eviction lakpa matam sidaidadi hairiba yum jingji uchek wayadi natabani na karawai de leigade haba question ama lakpa aduna Manipur Land Revenue and Land Reform Act 1960 jigi makhada koi section 14 da mayum makai leijadaba koi mi singse sigi damakta section 14 jidaida lengakna lamje PBI allotment PBI haibagi kenoma section amasu yauraga leibnina aikoi mafam jidaida khundarakpa chahi samasu helaba aduna hojiksi aying nungthin tumba chaba khangdana waraba haitare lamje takthokpigidra sidaida khoiri nangfam targa hingjarpa mayam jingjigi magi wakhal sokpa mayam ji leibe sidaidagi ngarang august ki tang 39 jidaida imphal east dc da akoi lekai jigi yukthong tarana mohut silakanda aikhoigi yumjingse aikhoida haiba section 14 jigi makhada allotment amamam aikhoina leijariba mafam singsidaida pata pibiu adu karigumba lengangna imphal ukhul lambi se saukthoktabe yade saukthokani aduiduna noina leiribe yumse aikoi miyamgi economy damta sizinarage hairagasu sizinabio madudaida khoi athingba leite tawudabu aikhoigi leifam mama leimakhong mapalgi leiriba khunja mayam jingsigi leifam mama allotment ama DC na magi section 14 jigi makhada PB bayabnina aikoi mafam dudaida PBU aduga lengmakhong mapalgi khunja amoina leirakpagi akoi chawol surol mayam ma hogdorokpagi adugi puari dumadi kahin biganu aikoi lengmakhong mapal khulsigi manungda allotment ama PBU madu PG boktangdi aikoi se tangdu leitana akoina hana leijarakpom phumsdaida lehenbiu haidana ngarang je aikoi DC da Chirwala mamam akoi CP zeru bune haitare imung tarana mohut silakanda ang taraga tarukta imphal east ki andro police station konba yaripok top chingthada miyamdagi senkhai thumkhai tawrambani haiba manipur police ki constable ama yauna miyoi ani manipur police ki kangbu amana farba miyoi sing adudi imphal east district ki yaripok tulihal dagi Tampak Mayum Arshad Chahi Kungamanga Amadi Yaripok Tulihal Makha Lekaidagi Mohammad Amu Machani Makhoi Animal Police Custody da Remand Lokre Hairi Makhoi Anigi Manungda Mohammad Amu Macha Asi CID Special Branch Attest Tauraga Leiba Bisnupur District Police ki Constable Amani
Thaudok asiga mari leinana disciplinary action lokhatpaga loinana MD amu macha thabaktagi suspend tawkre haina police tagi maikaidagi fongdorakli. Drug ki mayukta changsilakpa operation singi manung channa security force na ngarang Senapati district ki T Khulen da chathaki pa thiba humbagi thabakta WY tablet kilo ohunga gram chani konana mioi ama fabangam kre farba mioi adudi Thobal Moijingdagi MD Sajid Khan chahi kuntraga mangani mioi asidagi Mahindra Bolero ama mobile phone ama amadi Aadhaar card amasu seize tawre hairi. Laibak asida maming leiraba digital media platform ama oriba The Wire ki founding editor Siddharth Varadaranjan amadi senior journalist Karan Thapar anibu sedition charge amaga mari leinana Guwahati police na smon tawkre makoi anibu sumon tawbagi chapchaba maramdi police ki maikaidagi fongdorakpa laikhide hairi adum oinamak makoi ani Guwahati police ki crime branch ta lagliba August ki tang kungani thoida lakna report tawrgadabani haina sumon asida palli Guwahati police na thakiba sumon adu Siddharth Varadaranjan na tha asigi tang taraga mari da amadi Karan Thapar na tha asigi tang taraga nipan haibadi ngarang fangbani hairi police ki sumon asina makha taraduna karigumba makhoi ani na hariba August ki tang kungani thoida Guwahati police ki crime branch ta report Tawradaba taragadi makhoi anigi mathakta arrest warrant su thokpagi tangai fadaba lakpa yai hairi nakal amaromda The Wire ki official singna investigation asigi akupa marol hangnaba haiduna Guwahati police ki magok thongba official singda phone kayarak hanna tawkhibada call sing adu lokhat pirakti haina fongdarakli. Manipur ki Chanura Sarangthem Nirupamana Miss Universe India lising ani kungamanga gi Miss Popular Award fangduna miyam gi thamoi sumat khibaga loinana Jaipur da ngarang pangthokhiba pageant asigi finale da top 20 da direct entry fangkhibada natana mari suba runners up ki title su fangbangam kre amadi Rajasthan ki Manika Vishwakarma buna Miss Universe India lising ani kungamanga ground tawhibaga loinana lagliva November thada Thailand da pangthokadaba humfugatara mari suba Miss Universe pageant da India represent tawragani Manipur gi Kakching Khunau lamkhai da lamhaba lekaidagi Sarangthem Nirupama Punjab ki City University da psychology tamlibi mahiroi amani Nirupama na 4th runners up ki titles fanglakpada Manipur khakta da natana apunba awang nungpok lamdamgi maisu oiri Nirupama gi thoidok hendokpa talent asibu miyamna yamna singthana bagal bagi maram oiraga Miss Popular gi award su fangbangam khibani nakal amaromda competition asigi first runners up na Uttar Pradesh ki Tanya Sharma Haryana gi Mehek Dingra amadi Amisha Koshikna mathang sitna second amadi third runners up takhi amadi Mizoram gi Evelyn Jachungpuina competition asigi top 20 finalists singi manungda chanbangam ki The fourth runner-up for Miss Universe India 2025 is Sarangtham Nirupama. And requesting Rufojano Vizo, the fourth runner-up of Miss Universe India 2024, to kindly come up on stage for the crowning.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ eviction drive ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯈꯤꯗꯧꯔꯦ ꯍꯥꯏꯅ ꯂꯩꯃꯈꯣꯡ ꯃꯄꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯀꯠꯂꯛꯂꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯔꯝꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ WY ꯇꯦꯕ꯭ꯂꯦꯠ KG 3ꯒ ꯒ꯭ꯔꯥꯝ 200 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ The Wire's founding editor Siddharth Vararanjan amadi senior journalist Karan Thapar anibu Guwahati police na sedition charge da samon tawkhre. Amadi Manipur ki Tenuras Tarangthem Nirupama na Miss Universe India listing kungamangagi Miss Popular Award fangba ngamkiba kalonena 4th runners up title fangduna lamdam asigi mai purakre. Hozuk Haubagi Oina, ISCOM News na Pizaba, Nungtilgi Pau, Matang Aswai Loshunzare, Ahen Bapau Singidamak, ISCOM Bu Adumak Bidik Taduna Lebiu.